ngasi fongkiba tongan-tonganba pau-chesing amadi social media-dagi laukhatjaba pau-singi update pizari ahanbada maruiba pau. Ngarang jawgang tekda army-gi gari na naga amagi dukan ama thombadagi irang thokre. Army singna gari brake fail oire haibadagi naga singna gari gi brake check tawbada fail oiramdabadagi nakalanigi marakta yamna sauna ungkhanakre. UNC gi thawong asi Manipur da leiriba naga singbu usittabani naga gi damak lingkhatkiba lubna naga gi mayokda thabak tawraklabadi nasana khangna moral ground resign taw. UNC na Manipur naga singbu dictate tawduna leiba yaroi. UNC haibasi United Naga Controversy haibani haina Federal Government of Nagaland NNC na fongdorakre. PDF ki miyoi ani amadi KNAB ki miyoi ahumdagi yamlaba drugs ka konana Myanmar junta na fare masing yamlaba drugs sing faringai khara amadi Manipur da yaurak lamlani hairi. Haukiba June ki tarik 16 gi nungthilda military junta na dhon bom amadi nongmai yauna kapakpada Kerithur haukip kauba Kuki Boynu terrorist ama Sokle panbayabadi ngarang UTB CNDF ki miyoi ama Barma da siba adugi team amane makoi Sisipurdagi miyoi nipan chatpada tare soki ama siki atai asiba kharasu masak khangdri hairi. Naga Taruk KNFP na hatpani haina Deputy Chief Minister Losi Dikhona fongdorakre. Mihathina Thadok Pikhraba Naga Taruki loinabi singi paudam mapuroibagi astumba wild fangriba phauba hakjang lauroi Nemcha Kipgen pham thadokadabani hairi. Irang loisinaba lengaksina thabak amata laukhattabana miyam wabani haina asangka sarna fongdorakre. Mikha ponba pamdaba Indiana athubada Manipurgi waroisin pigadabani haina amukona dabi tawkre. NDA lengak lakpadagi Manipurgi damak singthaningai oiba thabak kaya tawrakki haina Khemsana singthakre. Ahenba Cobra Battalion amagasu laklagani numit 95 gi matungda paksana combing operation chatharagani haina Chief Minister Khemsana fongdorakre. NIA na Manipur da thokliba Kuki Lan asigi chapchaba wild tawrakani haibagi thajaba ngamde haina MMTU na fongdorakre. Kangpokpi District ki Langka Naga Khulda KNFP na attack sathaki haina Khulasigi Village Authority na maral chirakre. Khunai manghanaba hotnabagi para tambi khibani haina PWGMC na sengdorakre. Haudik pau sandongna pizari. Naga Taruk KNFP na hatpani haina Losi Dikhona fongdorakre. Konsakuldagi pastor ani yauna nagamisam taruk faraga hatkibagi thodokta KNFP ki Kedar Singh Chennai haina Deputy Chief Minister Losi Dikhona fongdorakre. Mahakna hai nagamisam taruk adu village chairman amade local society ki members singna faraga KNFP ki kulai paiba Kedar Singh da sinakibane. Lenga ki maige dagidi laukhatfam thokpa thaurang laukhatpaga loinana KSSC NIA da sinare. Makhata bathabakti Central Government na tawrakadabani Central Government ki makhada suspension of operation kudek pinakhiba maramna Prime Minister Narendra Modi na hiram asida akhanaba mideng changlakba mathautai kuki khudingmak phattaba ngakta nate haina paladuna mahangna hai asigumba makhalgi tamthiba mihat chatharagliba miyoi sing ngakbi pham thokte January bastengi mathakta matik chaba thabak laukhatkadabani haike. Kangpokpi District ki Langka Naga Khulda KNFP na attack sathaki haina Khulasigi Village Authority na maral chiragle. Suspension of operation suda yauriba Kuki Militant Group Kuki National Front Progressive KNFP gi khulai paiba Kedar Singh na ngarang ayu pung 9 rom tarakpada Kangpokpi District ki manungchana leiba Langka Naga Khulgi khunja singda Nongmei Kapsinduna attack sathaki haina Khulasigi Village Authority na maral chiraduna Thadok adu tan bound oina manung mapan naidana investigation tawgadabani haina dabi tawragle. KNFP ki Kedar Singh aduna afaba makhalgi khulai sing paiduna bhom sing yauna nongmai round kaya Khulasigi khunja sing tamna attack chathaki haire. Naga khunja sing da chathaki ba attack aduda IT road ki area da khundari ba Naga khunja sing makhata na violence oiba Thadok sing thokhan khigani haibagi warning pibani hairaduna
ꯔꯤꯖꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡꯗ ꯀꯤꯍꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯥꯏ.ꯇꯤ. ꯔꯣꯗꯀꯤ ꯄꯔꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯈꯨꯜꯁꯤꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯥꯏ.ꯇꯤ. ꯔꯣꯗꯀꯤ ꯄꯔꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯀꯦ.ꯑꯦꯟ.ꯑꯦꯐ.ꯄꯤꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯣꯏꯔꯤꯕ ꯁꯨꯗ ꯌꯥꯎꯗꯕ ꯀꯦ.ꯑꯦꯟ.ꯑꯦꯐ ꯅꯦꯍꯥꯂꯨꯟꯒꯤ ꯀꯦꯗꯔꯁꯤꯡ ꯕꯥꯂꯩꯖꯥꯡ ꯈꯨꯜꯗ ꯂꯩꯕ ꯀꯦꯝꯞꯇꯒꯤ ꯀꯃꯥꯟ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯂꯪꯀꯥ ꯅꯥꯒꯥ ꯈꯨꯜꯒ ꯅꯛꯅꯅ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯍꯥꯏꯕꯗꯤ ꯂꯁꯥꯟ, ꯁꯣꯡꯄꯤꯕꯨꯡ, ꯕꯥꯂꯩꯖꯥꯡ, ꯍꯥꯏꯃꯣꯜ ꯑꯃꯁꯨꯡ ꯂꯥꯂꯣꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯅ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯂꯩꯉꯥꯛꯁꯤꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯕꯅ ꯃꯤꯌꯥꯝ ꯋꯥꯕꯅꯤ ꯍꯥꯏꯅ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯃꯔꯝꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯋꯥꯔꯤꯕꯅꯤ ꯍꯥꯏꯅ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ (NPCM)ꯒꯤ ꯀꯟꯚꯦꯅꯔ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯅꯥꯒꯥ ꯈꯨꯜꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜ ꯌꯥꯎꯅ ꯈꯨꯜ ꯈꯔꯒꯤ ꯃꯤꯑꯣꯏ 150 ꯔꯣꯝꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ NPCM_ꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒ ꯂꯣꯏꯅꯅ NPCM_ꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯌꯥꯎꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯗ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯡ ꯀꯁꯥꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯈꯥꯟ ꯈꯨꯜꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ IDPꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤ ꯍꯟꯗꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯇꯦꯔꯣꯔꯤꯁ꯭ꯠꯀꯤ ꯑꯦꯛ ꯑꯁꯤꯅ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯀꯨꯀꯤ ꯈꯨꯜꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯃꯈꯥꯟ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯁꯤꯗ NPCM_ꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ NPCM_ꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯕ ꯌꯥꯗꯦ, ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯈꯤ꯫ NDA ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯈꯤ ꯍꯥꯏꯅ ꯈꯦꯝꯆꯥꯅ ꯁꯤꯡꯊꯥꯈ꯭ꯔꯦ꯫ ꯑꯍꯦꯟꯕ ꯀꯣꯕ꯭ꯔꯥ ꯕꯠꯇꯥꯂꯤꯌꯟ ꯑꯃꯒꯁꯨ ꯂꯥꯛꯂꯒꯅꯤ꯫ ꯅꯨꯃꯤꯠ 45ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯛ ꯁꯟꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯈꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯃꯣꯗꯤ ꯂꯩꯉꯥꯛꯄꯨ ꯁꯤꯡꯊꯥꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯍꯦꯟꯕ ꯀꯣꯕ꯭ꯔꯥ ꯕꯠꯇꯥꯂꯤꯌꯟ ꯑꯃꯒꯁꯨ ꯂꯥꯛꯂꯒꯅꯤ꯫ ꯅꯨꯃꯤꯠ 45ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯛ ꯁꯟꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯈꯨꯟꯅꯥꯏ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯔꯥ ꯇꯝꯕꯤꯈꯤꯕꯅꯤ ꯍꯥꯏꯅ PWG-MC_ꯅ ꯐꯣꯡꯗꯣꯔꯛꯈ꯭रे꯫ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2020ꯒꯤ ꯁꯔꯨꯛꯇꯒꯤ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯦꯌꯔ ꯀꯥꯔꯒꯣꯕꯨ ꯇꯉꯥꯏꯐꯗꯕ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁꯤꯡ, ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ, ꯑꯦꯗꯨꯀꯦꯁꯅꯦꯜ ꯃꯦꯇꯔꯤꯌꯦꯜ ꯂꯣꯏꯅꯅ ꯚꯥꯏꯇꯦꯜ ꯁꯞꯄ꯭ꯂꯥꯏꯁꯤꯡꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗꯅ ꯑꯃꯨꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯩꯗꯥꯡꯂꯛꯄꯁꯤꯡꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯟ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯝꯗꯝ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯗ ꯃꯔꯨꯑꯣꯏꯕ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯑꯦꯌꯔ ꯀꯥꯔꯒꯣꯗ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯅ PWG ꯃꯥꯔꯛꯁꯤꯁꯠ ꯁꯦꯟꯇꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯅꯤꯟ ꯃꯤꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯔꯤꯕ ꯑꯦꯌꯔꯂꯥꯏꯟ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯏꯁꯦꯟꯁꯤꯌꯦꯜ ꯂꯥꯏꯐ ꯁꯦꯚꯤꯡ ꯀꯥꯔꯒꯣꯗꯒꯤ ꯅꯟ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯏꯂꯤꯒꯦꯜ ꯑꯥꯏꯇꯦꯝꯁꯤꯡ, ꯀ꯭ꯋꯥ ꯃꯅꯥ, ꯖꯔꯗꯥ ꯑꯃꯗꯤ ꯌꯨꯉꯥꯡꯅꯆꯤꯡꯕ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯂꯧꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯃꯤꯂꯤꯌꯟ 2 ꯈꯔ ꯍꯦꯟꯕꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯂꯨꯞ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯦꯌꯔꯂꯥꯏꯟꯁꯤꯡ ꯑꯁꯤꯒꯤ ꯏꯝꯐꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯇꯧꯗꯅꯕ ꯀꯌꯥꯔꯛ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯃꯦ 6ꯇ ꯄꯣꯈꯥꯏꯍꯟꯈꯤꯕ ꯑꯃꯁꯨꯡ ꯃꯦ 12ꯗ ꯊꯝꯂꯛꯈꯤꯕ ꯒ꯭ꯔꯦꯅꯦꯗ 2 ꯑꯗꯨ ꯑꯦꯌꯔ ꯀꯥꯔꯒꯣꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯟꯅꯥꯏ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ
Cargo Manager Thoksom Brozen na para tambikhibane makhatana leibak manghanaba hotnaribasing khanganba tawdana tawpham thokpasing tawgani lup asina ngasi phawbada khudam changdam leitaba khunekta thabak tawkiba leite lup asigi oiba doctrine leijai ideology amasong ethic ngakna chatuna lakli hairi Mikha ponba pamdaba Indiana athubada Manipurgi warisin pigadabani haina amukona dabi tawkhre Mikha ponba pamdaba ningtam lalhaugi wari leiba Bharat Barsya Singhna makhoigi ningtam langi wari ikai khumnarabadi athubada Manipurgi su waroisin pigadabani haina amukogi General Secretary Pratap Laisang Themna thadorakpa cherol amana phongdorakle Cherol asin hai amukona miyamga loinana lominariba warep ase apunbagi saktam amadi lamgi ngamkhai karigumba hiram amatada manung amasung mapangi sapu sijinaduna Thugaiba yaroi haibasine warep asi tampak lamdamda khundariba yellow puruk khaktagi nate warep asi tampak lamdamda khundariba yellow kangluk khaktagi nate chingi sarukta khundariba yellow kangluk puruk singi chune India lengangna apunba amadi lamgi ngamkhai ase hek thugaiba ngamkhibada hingminariba yellow puruk pumnamak amata sithadana mutkigane punna muthat khinaba thorang ase aronba thausil ama oina chatharakpana ngasi fawba India lengangna maikei kaya policy leptana chanare India lengaki thausil ase sing amasung tamgi yellow puruk khudingmakna chap manaba lingjelgal loinana thengna haudrabade punna mutminna khragane hingminariba sengi pangal leiraroi matam chupada minai naithangi punsi marelda tungi mirolna hinghauragani hairi Mihathina Thadok Pirkkhre Naga Taruki Loinabi Singi Pautam Mapuroibagi Achumba Wild Pangdriba Pauba Hakjang Lauroi Nemcha Kipgen Pham Thadok Kadabani Kuki Militant Singna Fajin Khraba Matung Mihathina Pirkkhre Naga Taruki Manungda Yaukiba Fenrongwi Amadi Dilip Thiumai Gi Loinabi Singna Pau Chesida Pendaba Paudam Kaya Thamlagli Loinana Mapuroibagi Achumba Wild Fangdriba Fauba Asib Haksang Laukiroi Amadi Deputy CM Nemcha Kipgen Moral Ground Pham Thadokadabani Haina Su Taksilagle Makhan Village Talaiba Relic Camp da Sangda Pham Lauduna Lady Bit Laikhidraba Fenrongwi Thiumai Gi Loinabe Wikon Liu Thiumai na Makoigi Imung Laingaki Thabak Tawde Khongang Sida Nongmagi Suraga Sajaba Lairaba Imungni Hairaduna Thaudo adugi matang dhai Haukiba me tara humdoida Kuki Militant Singna Phajinduna Tamthina Pirkkhre mahaki mapuroiba adu numit aduda mahaki machanupagi class 11 gi admission tawbagi satkibane Maduda makhoina faraba matung tamthina Pirkkhre numit aduda makhoina mahaki mapuroiba bu faraba matung pung kharagi tungda mahangna phone tawraktuna mahak lailon baifai kulgi nupi singna fare haina khangalakhe Ahumlak wari sanaramlaba matung numit adugi ayuk pung taraga minute yangkhaini pandagi mahaki mapuroibagi phone switch off laikhe numit adudagi pau phaunaba phangkhidraba matung mahaki mapuroiba halakhini haina ngairakhibani adubo haukiba jun 13 da asib hakchang oina phangba ngamkhibane mapuroibagi aroiba masak phauba uba phangkhidre haina pendaba phongdorakhi mahakna makhata na hai Asuk tamthina mibu makak kaklaga hatpa masak phauba khangdokpa ngamdaba sipende asuk sangba matam asida losinduna thamlaga nahan khaktada asib haksang oina sinarakpa asi yaningde numit adumaktada lengangnam ideng changlam labade makoi taruk kalamba yabane Asuk kuina matam sangna punna laiminaduna laikai maselgumna punna chamin thakminnaraga laiminaraklaga lailon baifai khulgi khunja singna minungsi leitana hatok pikhiba asimakti laibak thibane nupi singna minungsi leiragadra hairaga makhoina oina faraga Kuki Militant singda sinakiba laibak thibane kuladuda mapandagi sanglakpa mitailon khangdaba Kuki singna Naga Taruk adu hathibani haidaba ngamloi haiki NIN na Manipurda thogliba Kuki Lan asigi chapchaba wild tawrakani haibagi thajaba ngamde haina MMTU na phongdorakre haukiba me tara humdoida kangpokpigi leilon baifai khuldagi phakiba Jalyangrong Naga Taruk yamna tamthiba mihat amada hatkibagi thaudok asi hingsa yaitamba sagi listani miyoiba khunagi mayokta chathaba crime amane
NIA na Manipur da thokliba Kuki Lan asida chap chaba wayel tawrakani haibagi thajaba leite haina MMTU na thadurakpa cherol amana hairi. Cherol asina makata na hairibana asigumba thokdok asi India lengang sogatpa terrorist khutpu singna misamyam chingda ipongphong na chatharakiba thokdok amane tabada tu sunglaba thokdok asi chathakraba matungda India amasung Manipur gi maikidagi karigumba chap chaba thabak amata laukhataba sina takpade Manipur asi India gi midyengda makhogi lamdam amani haina lawde haibase mayek sengna takle karigumba asigumba thokdok ase Pakistan dagi lakpa Muslim singna India gi Delhi Mumbai Bangalore na singbada chatharamba thokdok oiramlabade India lengang na kari khalamgadagi haina MMTU na hanglagli Jeliangrong Naga Taruk hatkibagi thokdok ase kana na matau karamna chathakibanu haibase miyam pumnamangna ikhang khangnaraba wafamne adubu Manipur lengak amasung India lengak ke masing yamlaba security agencies singna tha amarom thibak khangdana lei haibasi angakba wafamne asigumba malemgi miyamna tabada tujungba thokdok asigidamak Manipur lengak na NIA da sinagani haiba wafam asina Manipur miyamna yagani haina khanba wakhalon aside yamna thina lanba midyengne NIA na Manipur da thokliba Kuki Lan asigi matangda chap chaba wayel tawrakani haiba thajaba ngamdre mamangda NIA na paikiba case kayamarum asigisu achumba langla langjin amade Mari makhong puthokpa ngamdana leiri India lengang na Manipur gi yellow misingi ihau nemthanabagi damak Myanmar dagi lakpa Kuki singi lal haulup lingkhatpa amade makhoi sijinaduna yellow mising namthanabagi damak proxy war kaya leptana chathare Kuki lal hauba sing asi sijinaduna Myanmar dagi mitok kaya leptana pusilaktuna yellow misingi demographic imbalance thoknaba thausil leptana chathare India lengang na Manipur si Sudan gi civil war aduga manaba saktam ama oihanaba letana honare asigumba yellow misingi mathakta landaragliba amasung chatharagliba thausil chingasi munna wakhal tana khanduna aikhoigi yeknaba khandokpa ngamgadawribane yellow misingi apunba saktina masipuna thengnaba changi hairi